आकाशवाणी इम्फाल लांथोकचरी पाउगी सक्ता सक्तमसिदा मणिपुरदा ओक्ता नाबा अफ्रीकान स्वाइन फीवर थेंगनरकपा नुमित मंगानी चथकिबा मणिपुर इंटरनेशनल टेक्सटाइल एक्सपो मणिटेक्स 2025 लोइसनखिबा नेशनल एजुकेशन डे सरदार एट 150 यूनिटी मार्च अमसुंग पाउगी सक्तमदा सेनापति जिला की पाउदा मणिपुरदा ओक्ता नाबा अफ्रीकान स्वाइन फीवर कक्सिंग अमदी चुरचांदपुर जिला सिंगदा थेंगनरे लैना असी कक्सिंग जिलादा मोइरांगथेम लेकाई खमलांगबा परेंग अमदी कक्सिंग तुरेल वांगमा वार्ड नंबर 5 दा थेंगनखिबनी चुरचांदपुरदना कांगबाई खुलदा थेंगनखिबनी हिरम असिगी मतंगदा राज्यगी वेटरनरी एंड एनिमल हस्बेंडरी सर्विसेस की डायरेक्टर आर.के. खोगेंद्रजित नाहाई लैना असी मियोइबदा लौनदे अदुमैनमक ओक सेवा तौरिबा मीगी मखुट मसादगी अतोप ओक्ता लैना असी संतोरकपा याबगी ओइथोकपा लೈ मरमदुना लैना असी मखाताना संतोरकपा थिंगनबा सेक्शनबगी तंगाई फदबा लೈ आर.के. खोगेंद्रजित नाहाई Government की order letter number 1/34/2023 Betty NAS part 1 dated 13/11/2025 सिना African swine fever सी officially outbreak ले रहे हैं कोई notify तो रहे अन मैं हमने न कम भी African swine fever सी मागी vaccine लेते treatment लेते अदुगा कोई mortality सी नागुनारगदी साम सिगली अदुगा economic losses याम ले अदु रगसु सी लेना सिना मियोई बदा लौनबा जूनोटिक डिजीज नत्ते अदुगा जूनोटिक डिजीज नत्रगसु लैना से संदोकपददी मीनदी कैरियर अमा ओइरगा दुम याम मतेंग पांगबा जूनोटिक नत्तबनिना यामना हेन्ना मिपाइनिंगाइदी लेते अदुगा मसी कमाइन तौना लैना से कंट्रोल एंड कंटेनमेंट तौगदगे से कोई नेशनल एक्शन प्लान अमा ले अदुगी मतुंगिना एनी स्टेट त थोकपदा मसी कंट्रोल एंड कंटेनमेंट प्रोग्राम से लखटकदबनी कोई स्टेट की ओइनसु जिकी हाइरिबा नेशनल एक्शन प्लान सिगी मखादा गवर्नमेंट ने नोटिफाई तौरगा कंट्रोल एंड कंटेनमेंट की प्रोग्राम सी संजन जबनी मसिदा वेटरनरी डिपार्टमेंट हाक्त नते कंसर्न डीसी ले एसपी असम राइफल फॉरेस्ट अदु म्युनिसिपैलिटी मैम जिंग पुनलगा कोई कंट्रोल एंड कंटेनमेंट प्रोग्राम सी नेशनल एक्शन प्लान सी मतुंग संजन मिनगदवनी नुमित मंगानी चथकिबा मणिपुर इंटरनेशनल टेक्सटाइल एक्सपो मणिटेक्स 2025 युमजकेसन नुमित लोइसिनखी राज्यगी हैंडलूम्स एंड टेक्सटाइल्स डायरेक्टर एन सिंधुना इम्फाल ईस्ट की नीलकुथिदा लेबा अर्बान हाता चथरखिबा एक्सपो अदुगी मतंगदा डायरेक्टरेट असिगी डायरेक्टर एलांगबम जितेन आकाशवाणी इम्फाल दा हाई एक्सपो असिदा मालेमगी याउना लेबाग असिगी बायर सिंग लाक्तुना मणिपुर की फिरोल सिंग अमसुंग खुदसा हिबेगी पोलम सिंग सही अमदा लुपा कोटी 3 लाख मरबुद्रागी पोलम सिंग लेननबा याना चेरोल सही तौनखी श्री जितेन हाई सही खुदी पांथोक्तगा लाखिबा लेबा की इशू नमरम मोरकांदा सही एनी लेबदरो मतुंगा मणिपुर इंटरनेशनल टेक्सटाइल एक्सपो डायरेक्टर ऑफ एलिमेंट टेक्सटाइल सिंजदुना हदकी चली सही जीवन 2025 की होइना अर्बान हट निलकुथिदा माउ छा पांथोबगुमना कोगी मणिपुर इंटरनेशनल टेक्सटाइल एक्सपो फॉर द ईयर 2025 सी होगिबा नबेम्बर तांग 9 दिना नबेम्बर तांग 12 फावबा को मंगानी सोना पांथोकी हारि पांथोक अदबगी पांथोकबा अजुगुबा मणिपुर इंटरनेशनल टेक्सटाइल एक्सपो सी स्टाफ खुदिमक अममम तोन तोरबदा कोगी टेक्सटाइल डिजाइनर लेरिबा कनाना मई की डिजाइन कनाना वा की डिजाइन गेट की डिजाइन खुदमक कटआउट खंगे अमा खंगे मर की डिजाइन पण ऑप्शन आई की माग की तना सबक पाथो का कोन मंगा अनि सन पाथो की बातुंबा मणिपुर इंटरनेशनल टेक्सटाइल एक्सपो से कोई पाथो सजीवनी मसी तो मतमदा अथो थोबा मपान की बायर्स में कोई लागा कोई पोजोन दोंगे प्लेटफॉर्म को सेमगमगी अदु लोनना सही अमद लुपा करोड़ 4.90 लाख सही अमद कोई लई मणिपुर कोई यूबर आर्टिजान साजरीबा वाना साब पोसोक्सिंग कॉटन साब फी सिल्क साब फी सिंग मदी कोई होम फर्निशिंग आइटम सिंग विदाउट कोई मोटिव सिंग याव हम यावदबा अदुबो मकोइना सेमदुक साजो योनो मतमदसु मको जोरबा अको जोरबो मोटिव सिंग मांगलोय हाबगी अदुबा याना सिदु यावी अदुना हदकी मणिपुर इंटरनेशनल टेक्सटाइल एक्सपो मांग यंग मतमदा शान पांथोकिदबा तारगसु तसेना माइ पाए लेबा की अतई मफम सिंग द पांथोकनबगुम नेशनल एजुकेशन डे मणिपुर दसु लेबा पोबो नुमित पांथोखी धनम मंजूरी यूनिवर्सिटी की डिपार्टमेंट ऑफ एजुकेशन ने सिंधुना इम्फाल की जीपी वुमेन्स कॉलेज द पांथोखिबा थोरम द सरुक यारदुना धनम मंजूरी यूनिवर्सिटी की वाइस चांसलर प्रोफेसर W सान बाबून हाई लेबाग अमा चाउखनब होनबदा शिक्षा की चाउरब थौदांग लई शिक्षाना मियोबगी पुनसीदा अहोंब कया पुरकली
हौजिकी मतमदा साउखलकपगी मतुंग इना मियोइबना वाखल खनबा ngambagi thabak asida artificial intelligence AI na sauna chaitheng piri masi afaba khudam natti Professor San Babu na hai. Without education, the human civilization will take a very long course. Because of education and the way knowledge is flourishing through education, we are able to come up in a great way in terms of development, civilization, as well as transformation of values and systems all across the world. Today, artificial intelligence is basically influencing all our thought process, our mind. If all our thought process and minds are allowed to be replaced by artificial intelligence, then where is the reality? Where lies your emotion? Where lies your own freedom of taking decisions and making decisions? Manipur gi Rajya Sabha MP Ningthau Lesemba Sana Jawbana hairi leibaga sigi tungi maraibag lepna bahonabada naharol singi sauraba thodang lei naharol singna thaksi kasi naina punsigi wahanthok khangna thabak tawgadabani Bishnupur Jilla gi Nambol Maibam Lotpa Singda leiba Imphal Peace Museum da Sardar at 150 Pat Yatra Unity March da Ningthau Lesemba Sana Jawban hai Bharat pu Atma Nirbhar Bharat oinaba manglom da sangsiliba asigum Atma Nirbhar Manipur ohenaba ekhoi punna honaminabagi tangai phatabalai Ningthau Lesemba Sana Jawbana hai Isasi Bhairoi sing yamna larik pahaningi aikogi lamdam sikisu paw migi ngakta su pagano aikogi lamdam sikisu khangba migi su khangba ani makse tuna khanganingi akhoi Manipur picture su mini India ni aduga 33 34 dugumba aikogi recognized tribes na khundai bani akhoi Manipur go yenga su aikogi unity se hana lerami yam phajana du hoji se khaga unity se kai bodong to bose aikoi su ngasi Sardar Vallabhbhai Patel to bondu maina Manipur gi apunba unity sagat pagi matam amsu oye mana Logiba Thaudang do masi aiko su Sardar Vallabhbhai Patel ama Manipur gi unity se aiko thamnanaba sagatpa musangi ado hojiki matam dadi Sardar Vallabhbhai Patel di tholo kanalo adu unity sagatur hai matam da mangda phamiba sasing Bhairoi sing nakhoine apunba Manipur ama laiminaiba kanglo phuruk mayam se punsana nuksin laiminana badugumba Manipur saga matam da sasing Bhairoi sing ya soba thaudang lai Akashbani Imphal gi paw gi saktamda aikhoi gi Senapati Pawmi A Hekhenina Senapati Jilla gi matangda piba pawda Senapati Jilla da hojik ningthamtha phajana changle nomit khara ni gi mamangda nong khara chughraba matungda khanghaudana ningthamtha gi ingba henjilakhi Manipur gi jilla mayam gi manungda khwaidagi ingba mafam oikhi adobo ningthamtha lakpa haibisi jilla sigi miyam gi di khwaidagi nongaiba matamni haina lobu yae hojik jilla sigi mafam ayambada ayuk amasung numidam gi matamda leichil thaba hore ahingi matamdadi maitikpa amasung tumbada phajub yamna sutrabadi yadaba phibam horakle adobo ningthamtha gi aingbana lomi singi haro tayambadi thinba ngamde maramdi tha kya changna lobukta thabak surakpagi mahai chaba hore Hojik jila sigi lobuksing lo lokpa loinare kalengi matamda ising ichau thok khiba ching ningkhai khiba mafam kharagi natana lofam ayambagi pothok yamna fajana puthokle hebe yai kum amagi chanaba phau marangkaina paisilabnina lomi singsu atai miyam singsu hojikti ningtham kumai romda pugning lupsin bahore mahusana Senapati jila gi kumai ayamba ningtham thagi matamda panthok khibni Lo lokpa loirabanina mafam kayada lo lokpagi kumai haro tayamna pangthoknari challiba November tha ashi loirakpadagidi makhal makhagi kumai kaya mathang laklagani yamna maru eba amasung tourist singna su yamna pamnaba kumai sing Cherry Blossom Festival Barak Festival lungai ni nachingba panthoktuna miyamna aingba kauthoknaduna sharuk yanaragani Hairiba kumai sing ashi dadi jila shigi amasung Manipur gida natana mapan lamgi tourist fauba yamna lagnaba kumai sing ni ningthamtha changlakpaga loinana Zuko Valley Expedition amasung Mount Is Expedition haunaragani maphamsing ashi chumna ingbada natana un phajana taba maphamsing oibana adventure pamba mishing gi damakti yamna nungaiba amasung trekking gi khudongchaba yam leiba maphamsing oiri Tourism Festival sing asidanatana Christian Learning Chatpa singi khwaidigi chauba kumai Christmas amadi New Year na chingba laglagani masida natana Senapati Jillada lairiba kanglup phurup khudingi lohongbagi matamsu chauba kumai oina tha ahum maridi chathagadori
samna hairabada senapati jila oinadi ningtham tha ashi festive season ni haibada haimanba thokloi masina maram oiduna jila shigi school college sing matam chana chahi gi parikha pangthoknaba sem shanare jila shigi amasung manipur gi mapanda mahai tamduna natraga thabak tauduna leikhiba mikhudingmak festive season asidadi yumda laktuna imung manung maruk mapang shinga punnaba ngamjabi thakta sem shanare chahi chuppa unakhidraba imung manung amadi marimata sing unaba phanglagani khanbada achauba ashaga loinana thorang taunari tasengna hairabadi ningthamthagi matam ashi senapati jilagi oinadi chumnagi family reunion khakta natana laiminariba furuk kanglup pumnamakki unity amasong integrity amuk hanna shemgat shagatpagi khwaidigi phaba matam oiri ningtham thana lakpada senapati jila da leiba miyamna awaba kaya mayoknari ayuk nungdang leichin thabana maram oiraga gari thauba miyoi kayagi khudong thininge kaya thengadaba nate nungthildana uphunna lamai chakpagi maikhu dauna uba fangi adum oinamak arappa khungang kayadagi christmas naksanbaga loinana ethel kaba giri inari pumnamaksi yenglaga ningthamtha ashi senapati jilagi oinadi khoidigi maru oiba matamni haibatai maharoi sing CSO sing religious organization sing amadi phurup khudingmakki mapung oiba thabak thoram amadi kumai sing pangthoknaba matam oibana ningthamtha ashi jila ashigi mipum khudingmakki tadna thanaba yadraba pumnamakna khoidigi khorangna ngainariba matamduni matang asida akashbani imphal gi pau kangbune puthokpa chayol gi pau gi saktam loizare khomjin bamusung puthokpa thokchom jogendrajit tengbangba thokchom barun lijakhiba maibam dwijamani